ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯀꯦꯟꯗꯤꯗꯦꯠ ꯕ꯭ꯔꯤꯟꯗꯥ ꯊꯣꯡꯅꯧꯖꯝ ꯑꯃꯗꯤ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯑꯅꯤꯅ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝꯅꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯝꯕꯤꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯃꯁꯤ ꯊꯣꯛꯍꯟꯕꯅꯦꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏ ꯑꯅꯤꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯃꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯇ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯋꯥ ꯉꯥꯡꯕ ꯃꯤꯇꯤꯡꯅꯆꯤꯡꯕ ꯇꯧꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯚꯣꯠ ꯇꯧꯖꯔꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯁ꯭ꯄꯦꯁꯇ ꯊꯣꯛꯂꯛꯑꯀꯥꯟꯗ ꯋꯥ ꯉꯥꯡꯕꯅꯆꯤꯡꯕ ꯇꯧꯕ ꯃꯇꯝ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕ ꯗꯥꯏꯇꯁꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯖꯔꯣꯏ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯖꯦꯗꯤꯌꯨꯒꯤ ꯍꯥꯟꯅꯒꯤ ꯀꯦꯟꯗꯤꯗꯦꯠ ꯇꯤ.ꯑꯩꯆ. ꯕ꯭ꯔꯤꯟꯗꯥ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯑꯅꯤꯃꯛ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯋꯥ ꯉꯥꯡꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯂꯟꯖꯪ ꯍꯟꯖꯕ ꯍꯩꯁꯅꯥꯝ ꯁꯤꯂꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯍꯩꯁꯅꯥꯝ ꯁꯤꯂꯦꯟꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯀꯟꯕ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯒꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯗꯤꯌꯨꯒꯤ ꯍꯥꯟꯅꯒꯤ ꯀꯦꯟꯗꯤꯗꯦꯠ ꯊꯣꯡꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯑꯅꯤꯃꯛ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯃꯁꯤꯗ ꯊꯣꯔꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯂꯟꯖꯪ ꯍꯟꯖꯕ ꯍꯩꯁꯅꯥꯝ ꯁꯤꯂꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤ ꯑꯔꯥꯝꯕꯥꯏ ꯑꯃꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯈꯔ ꯊꯝꯖꯒꯦ꯫ ꯇꯥꯡ 23ꯒꯤ ꯑꯦꯄ꯭ꯔꯤꯜ 2023ꯗ ꯑꯣꯄꯟ ꯖꯤꯝ ꯃꯩ ꯊꯥꯕ ꯍꯧꯒꯅꯤ꯫ ꯃꯁꯤꯒꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯡ 18 ꯊꯥ 4 ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯤꯉꯥꯡꯐꯥꯏ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯑꯣꯀꯦꯟ ꯀꯧꯕ ꯑꯃꯈꯛꯀꯤ ꯌꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯥꯠꯆꯕ ꯂꯥꯏꯁꯪ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤ ꯁꯦꯒꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯆꯥꯁꯤ ꯊꯨꯒꯥꯏꯔꯝꯃꯦ꯫ ꯊꯨꯒꯥꯏꯔꯝꯃꯤꯕ ꯂꯥꯏꯁꯪ ꯃꯆꯥꯁꯤꯗꯩꯗ ꯃꯣꯏꯅ ꯈꯣꯡꯄꯥꯛ ꯅꯦꯠꯈꯥꯏꯔꯀꯥꯟꯗ ꯇꯤꯟ ꯁꯤꯠꯆꯜꯂꯒ ꯊꯝꯕꯅꯤ꯫ ꯇꯥꯡ 19ꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡ 3ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗꯅ ꯃꯣꯏꯅ ꯄꯤꯁ ꯔꯤꯂꯦꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯔꯦꯁ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯔꯦꯁ ꯃꯩ ꯊꯥꯔꯤꯕꯁꯤꯒꯤ ꯄꯤꯁ ꯔꯤꯂꯦꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯔꯦꯁ ꯃꯩ ꯊꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯔ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯅꯤ꯫ ꯇꯥꯡ 3ꯒꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯗꯤꯄꯔꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤ ꯅꯥꯀꯟ ꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯏꯁꯤꯡꯁꯤ ꯊꯝꯕ ꯀꯥꯟꯗ ꯃꯗꯨ ꯇꯛꯈꯥꯏꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯝꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯈꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡꯗꯨ ꯇꯛꯎꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯆꯥ ꯐꯨꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯐꯨꯕ ꯗꯤꯄꯔ ꯗ꯭ꯔꯥꯏꯚꯔꯁꯤ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯖꯝ ꯔꯣꯍꯟ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡꯗ ꯍꯥꯔꯗ ꯋꯥꯌꯔ ꯇꯧꯕ ꯅꯨꯄꯥ ꯑꯃꯁꯤ ꯃꯣꯏꯁꯤ ꯃꯩꯇꯩꯗ ꯈꯨꯠ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯧꯈ꯭ꯔꯦꯕ ꯔꯣꯍꯟꯁꯤꯗꯩꯗ ꯃꯥꯁꯤ ꯂꯝꯕꯤꯒꯤ ꯁꯣꯔꯣꯛꯇ ꯃꯥꯁꯤ ꯄꯥꯈꯠꯂꯒ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯂꯦꯡ ꯃꯥꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯃꯦꯟ ꯅꯨꯃꯤꯠꯇꯨꯗꯁꯨ ꯏꯝꯄꯦꯛꯀꯤ ꯄ꯭ꯔꯦꯁꯃꯦꯟ ꯑꯅꯤꯈꯛꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯂꯥꯏꯁ꯭ꯔꯝ ꯃꯂꯦꯡ ꯃꯥꯟꯕꯁꯤ ꯃꯥꯅ ꯊꯧꯔꯤꯕ ꯐꯣꯔꯁꯟꯁꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯈꯛꯀꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯑꯗ ꯐꯨꯒꯦ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯥꯏ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯨ ꯂꯤꯆꯩꯅ ꯀꯜꯂꯒ ꯊꯨꯒꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ꯫ ꯃꯗꯨꯒꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯧꯆꯈꯥꯏꯗ ꯏꯔꯥꯡꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯧꯆꯈꯥꯏꯁꯤꯗꯤ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯤ ꯏꯟꯗꯣ ꯀꯨꯀꯤ ꯋꯥꯔꯁꯤ ꯃꯩ ꯊꯥꯔꯦꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯤ ꯂꯣꯏꯅ ꯍꯨꯞꯄꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯡ 18ꯗꯒꯤ ꯍꯧꯕ ꯑꯗꯒꯤ ꯇꯥꯡ 19ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯣꯏꯅ ꯇꯥꯡ 3ꯗꯒꯤ ꯁꯨꯝ ꯁꯥꯒꯠꯂꯛꯈꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯡ 3ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯇꯥꯡ 3 ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯔꯤꯝꯁꯇ ꯈꯪꯗꯦ ꯑꯦꯅꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯁꯤꯡꯗ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏꯁꯦ ꯌꯨꯝꯗꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯁꯦ ꯂꯣꯏ ꯁꯨꯇꯤ ꯂꯧꯔ ꯂꯩꯔꯝꯃꯦ꯫ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯇꯥꯡ 3ꯗꯒꯤ ꯇꯧꯅꯤꯅ ꯍꯥꯏꯕꯒꯤ ꯁꯤ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯔꯥꯝꯕꯥꯏ ꯑꯃꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯃꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯔꯣꯡꯂꯤ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯏꯄꯦꯛ ꯇꯤꯚꯤꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫